अहमद मरुइब पाव इंडो म्यांमार ngam lambi national highway oina laukhoklagani national highway 37 english ngani kungamanga kungataruk ki manungda loisinaba pandam thamli haina road transport and highways ki union minister of state Ajay Tamtan haikre amadi school van driver singa sel gi demand torokpabu yaningdaba phongdoktuna driver singna sintha leptuna paksana khongjang changsingkhre Kurumjari ISTV bu mireng tabiri bu pumna maputaram nok chari hoju pau sandokna pijari Indo Myanmar ngamkhai lambi national highway oina laukhoklagani amadi state asigi lifeline lambi oiriba national highway 37 chaliba senba chahi english ngani kungamanga kungataruk ki manungda mapung fana semba loisinaba pandam thamli amadi manipur ga atopa state singa samnariba national highway sing semga sagaliba si athuba matamda loisilagani haina road transport and highways ki union minister of state Ajay Tamtan phongdokre wafam asi chingmairong da leiba classic grande da ngarang numidang paumi singa unabada phongdokibani Ajay Tamtan makhatana manipur Taba lambi sing leba asigi Ministry of Road Transport amadi Highways Mordna semgat sagat na ba mapangal kangkhalak tuna thabak thoram kya leptuna paikhali kilometer lising amaga chatre humbudra mari sangwa punna national highway taraga mathoi gi thabak sing paikhali project asi NHIDCL amadi state ki PWD ani ki khuthang da paikhat pani project sing asi ki hauzik fawbada punna kilometer chatre ka nifuga tare semga sagatuna black topping tawre masida natana single lane oiramba lambi gi saruk sing double lane ki thak to onthok pa leire lem hauriba kilometer chahunga kunthraga ni thoi sisu english ngani kunga taruk kunga taret fawbi gi manungda mapung fana loshina bu honaragani haukiba chahi mangaro masar national highway semnabagi damak ministry gi damak lupa crore lising taraga ni thoirom kaithaduna project yankhai ga mathoi gi package ki thabak thoram paikhat pasu leiri mahangna makhatana project package kunthraga manga land acquisition amadi forest clearance ta maram oiraga thinthahan bani adubu NHIDCL gi maike digi su project sing asigi thabak thoram sing matam chana loishinna bu honari masira natana Imphal Jiribam national highway 37 yengang pokpi dagi na Fins corner national highway 202 Tamenglong dagina Mahur National Highway 137 yauna Churachandpur Tuibong National Highway 102B amadi Maram Paren National Highway 129A gi lambi sing chaliba senba chahi English ngani kungamanga kungataruk asida mapung fana losinaba pandam thamli Churachandpur Tipaimuk National Highway 2 punna kilometer chani ga humfugani thoi sangba lambi si semga chagat aba IDCL na mathau taba detailed project report DPR ma sem sabalore masenatana Mau Senapati National Highway 2 ki kilometer yankhai ga tare 10 mapan ama sangba lambi sigi DPR su sem sabalore loinana Indo Myanmar ngamkhai lambi ki kilometer 4 yankhai ga nipan sangba lambi sigi sem sanaba project asigi matangda mathau taba punamak yengshin ba hore athuba matamda anoba national highway oina laukhoklagani masigi mathakta naga ki thabak thoram pangthokpasu mapung pharakadore loina chatliba senba chahi sigi manungda kilometer chamaga yankhai gani thu sangba manipur gi hingnaba gi lambi oiriba national highway kunthraga taret asisu mapung phana semba loisinaba pandam thamli Manipur yauna leba asigi awang nungpo ki semetlon gi fibam phagal hanaba mari leinaba ministry na thorang kya leptana paikhatli haiki 2025 से लेकर 20 की हमने अभी तैयारी भी करी है इसको आप कंप्लीट करने का हमने आज इसकी भी मीटिंग किया है क्योंकि ये बहुत इंपॉर्टेंट है ये 152 किलोमीटर तक का इसका अपग्रेडेशन का काम हुआ है कई जगह ब्लॉक ऊपर का ब्लैक टॉप का काम करने का काम हो रहा है और इसमें सबसे बड़ी प्रॉब्लम है कि इस रोड में काम करने में आप लोगों के ध्यान में ही है कि इतना एकदम अचानक इसमें इतना प्रेशर है काम करना कॉन्ट्रैक्टर के लिए भी बहुत सारी दिक्कतें हैं उन दिक्कतों को देखते हुए किस तरीके से हम अपना काम का रास्ता निकाल के इसको कंप्लीट करें ये हमारे लिए आज हमने इस मीटिंग में डिसाइड किया है कि कैसे कैसे करके इस काम को करना है क्योंकि अचानक से इसमें ट्रैफिक बढ़ा है जिस कारण से आप लोगों को भी कष्ट हो रहा है ना तो मगर ये कष्ट ना हो इसके लिए आज हमने एक योजना तरीके से बैठक बुलाई है इसको पूरा करेंगे तो ये आप सबके बीच में ये विषय रोड हमारे भारत सरकार की मिनिस्ट्री के माध्यम से मैंने जो 2 दिन का अपना यहाँ का रिव्यू रखा है 2 डिस्ट्रिक्ट की मॉनिटरिंग भी की है भारत सरकार की योजना का भी हमने जायज़ा लिया है रोड्स का भी आज जायज़ा लिया है ये आपके माध्यम से आपके मीडिया के माध्यम से मणिपुर के अंदर रोड डेवलपमेंट के काम तेज़ गति से हो इसमें हमारा डिपार्टमेंट NHIDCL हमारे मिनिस्ट्री के लोग मैं स्वयं आके मॉनिटरिंग कर रहा हूँ तो हम बहुत तेज़ गति के साथ मणिपुर की सड़क सुविधाओं को और अच्छा बेहतर बनाएं
All Manipur School Students Transporter Association da puba thangba ngamloidaba selgi demand tawrakpa handokpiu haiduna ngasi association asina senduna mafam khara da van driver singna wakani fam chatakre kongbada leiba saudong pung lampak to wangkhaidagi langdum phawbada leiba school taraga tare ki van service tawriba van driver singna sarkyaduna fam ki wakani fam adura sarkya kiba St George Higher Secondary School ki van driver sorokhaibam Nepolina school van service tawriba van driver singda lup kharana selgi demand tawduna awaba pirakliba si tawbiganu haiki kogi ben thoba mayam sida awaba pibiba pasagi demand tawbiba tawba sina singba singa se akuna yajanin diana maruina hajabane akoi sena haibada akoi bel amom da sarkar na ayabi matungina 35 dagi hena su puba yadaba na amon lei adu leibanina stage sata mayam je pirakpasi awi piraktabusu yawa bangi problem mayam ju leiba imu manung ju puri banina pasa khara jina puri banina awaba mayam amo thena sei barama sina bangi kaguda sen gi demand tawbo khopa si tawbiganu na akogi association ngi bakhetagi haijade School van service tawriba singda puba thangma ngamloidaba selgi demand tawbiganu van driver sing humam ngamalna imung puri bani hingbada wagadaba potlum thangatpiganu haiduna Imphal East District tasu mafam kharada wakani fam kre All Manipur School Students Transporter Association asiki makhada leiba tongan ba school singda van service tawraga hingliba van driver singda lup kharana selgi demand tawraktuna awaba pirakliba sigi mayokta ngasi school gi van service leplaga khongjang jangsiliba sibu sawaladuna khuraida leiba TV tower manaki nesu lampak manakta maikai adongi mahi tamfam sang kunda van service piriba van driver singna wakani famki wakani fam madura sarugyakiba All Manipur School Students Transporter Association Amsta gi controller Nauroiba Mega Chandrana Amstana angang taraga manga pubagi ayaba piraga van service tawribani masida awache thing pibiganu haiki ngasi akoina akoigi sit in protect tawga akoi Manipur gi oina school lab sari je koi school gi ben thoriba sigumba akoigi driver jing jida tongan ba Manipur da leiba organization lup mayam jina akoina puba thangba moidaba sel gi demand mayam lakpa adungma demand jing adu akoina pidana bagi damta koibo ngasi gi sit in protect se pangthok jabani puba thangba moidaba haibaje ngasai gi sempham je akoi yam bai tare akoi ngasai gi ahama dadi akoi organization gi union na pirambado union gi natabida akoi personally ben amada paisa su khaigat kadamne haibagi condition am lakpadagi koi ngasi asiguma sit in protect se pangthok jabani School van service tawjariba singda puba thangma ngamloidaba selgi demand tawbiganu haina sagolba namani uripok maikai da leiba school taraga mathoi gi van driver singna United Friend Library and Club lamboi khongnang khongda nongmagi sentha leptuna wakani fam chatakre ngasi wakani fam adura sarugyakiba Amsta gi member James na lamdamasiki tungi yumbi rail sing sembada van service tawjariba singa sigisu achoba thaudang lawjaribani amadi apikpa senfam kharasna imung manung pujaribani mari leinaba singna sigumba puba thangba ngamloidaba demand tawbiganu haiki akoi school ben thaujariba akoi da sel gi dimal amadi donation ka lakpa akoi apik pasem pham lokalaga imung pujariba isa semjariba akoi da asigumba demand sing asi tawbiganu haina koina ngasi gi siden protest asi pangthok sabani akoi tungi yumberian sembada akoi ben driver singsu chauna saruk aki kang laitana yajage haibase koi medagi thongda haijari mari lenaba singna praja singna nusibiu haina koi thamjari All Manipur School Students Transporter Association gi meeting makhada school van singda tongan balup singna sel gi demand torokpagi mayokta tidim lambi paring da leiba school gi van driver singna changangai community hall da wakani fam kre wakani fam adura sarug yakiba singna mahairoi thingdok thingjin tawduna nongmagi chara tanjariba van service tawriba singda puba thangma ngamloida ba sel gi demand tawbiganu haina phungtorakhi aikoina school van service tawjariba sing asida kanaguma organization kharana aikogi sen gi demand tawrakpa adu akoina piba amadi pidaba haibadu akoina lepsaraga puba thangba ngamdaba demand sing adugi mayokta akoina ngasi guma sit in protest asi phamjabane
Kanchikhulda Labour Standard Robert Higher Secondary School Mamangdasu All Manipur School Student Transporter Association Amstana Sinduna School Given Service Toriba Ben Drivers in a Wakani from Chetakre. School van the sale Gidiman Toropo Yaning the Bafundotuna Chetaki Wakani from the school van gi driver Kiana Sarukyaki. Manipur the disability lagame hen laibada subnatagi disability lising taraga taruk unique disability ID UDID certificate paibana maram oiraga disability singi damak state amadi ministry na paikaliba scheme singi kudong chaba sing fanghandana ladiba si disability khuding makta UDID certificate fanghanna bathaurang paikalagani haina state commissioner for person with disability Manipur WB Rahari na phungdokre wafamasi ngasi persons with disability singda UDID certificate sing Karamba Taurang, Paikalaga Mapung Fana, Panghangani Haibaki Matanga, District Social Welfare Officer Singh, Rims Janimski, Medical Authorities, District CMO Singh, Person with Disabilities, Ka Marilena ba NGO Singh, Yauna Punna Kana Nabagi Tauranga Marilena Fungtokibani. Session Ani Tokna Pangtokiba Toramaduda, Akang Haikana, Tongan Disability, Marilena ba Lam Singda, Wangang Bagalina, open discussion Amasu Senior Advocate Ngangom T.S. Kumarna, Moderator Oiduna Pangtoki. Persons with disability ama oibata di akoi EDID certificate asi yaudba yadi Manipur da akoi census ki matungina akoi mi lakh ama hena persons with disability lei si mangda akoi EDID certificate pai ri mi lising tratu putani akoi pai ri aduna ayamba akoi certificate phangde masina akoi right of persons with disability act 2016 gi section 38 ta piriba right si akoi moibu matpani aduna akoi mokhoibu punamak pu piba ngamnawa si ko resen mit si tawani disability certificate si kamai tona pige habada akoi gi website sida akoi gi swalamban website ama lei sida akoi na upload tawgadabni mobile de upload tawsi ai si upload tawraga makoi si assess tawgadab assessment tawsi makoi na numidon piraga makoi chatkado du akoi gi return gumba akoi benchmark disability chatpang jado me akoi gi certificate ngamdre akoi na kamai tawraga akoi gi mai min da salaga kamai tona certificate si piba gangdage habisi matang dring asigi toriba akoi gi orison mitche Nupi angang sing da chathaba miot minei amadi manaba miting yingdaba loinana thabak sofam sing yauna mafam khudimakta hanthana yingbagi matangda nomagi oiba khana nainabagi thormama ngasi Royal Academy of Law oinam gi seminar hall da pangthokre Manipur State Commission for Women amadi Royal Academy of Law oinam na punna sindana women's empowerment in the workplace in overcome bias and stereotypes haibe hiram da pangthokiba thormada thumlip Thingfam Monsang Manipur State Commissioner for Women gi Chairperson Eliza Maishnam Principal Royal Academy of Law oinam na chingbana sarukyaki tongan ba college mari amadi nupi lokya yauna college adugi maheiroi singna sarukyaduna pangthokiba thoromaduda Chairperson TS Tiningfam Monsangna nupi oibi masel amana amagi mating pangnaba amadi nupi singda chatharakpa aki tujungba khudimak mayokna duna nupi singbo awang bathakta pukhatna bohna minasi Women's Commission na haukiba chahi kaya sida nupi oibisingi mateng kya pangduna manaba khunai ma purakna ba hotna bada achoba thotang loduna lakli makhata na so mateng pangna ba hotna kigani haiki karamna empower rawani nupi amagi magi empowerment gi machak mayam leye adu marakta su women empowerment hairaga apoina nupa versus nupi nate go women empowerment habdi isana karamna isana khanghauraga isana any field da apigi workplace ka apigi thoda ko phasana lawna ngaini thokta banate siguma bias ka stereotypes si thopani adu thoklaga su thokpa taragadi karamna ngak thokani natraga thok tanangai karamna kuina ngak thokani haibai maramda gasi siguma program si pangthopani Technical session ki resource person oina wangang kibi hanagi district and session judge oirambi aribam notunesurina makhatana khunai ma chokhat pa haibasi nupa khaktana yade Manipur gi khaktana tana malem da lediba singthani ai ba thabak kya tawbada nupi singsu achoba thodang lori hiram kya amadi mafam kya da nupi da hanthana yenglakpa matam da nupi singna thauna leina thingna ba amadi aikhoi punna mayokna duna nupi oibi singi thauna utkadabani larik mapung fana tamduna kokilan oina thingna ba ngamna ba haurakliba nupi macha sing mahi phajana tamhanduna leibak sashan amadi hiram khudimakta nupi singi thodang longna ba hona rasi haiki
लाइरिक हैबना लाइरिक हैदबदा अदुरगदे अखै मसी कॉलेज की ओजा रिप्रेजेंटेटिव मयाम यावरिसे नोमगे आईगी खरा तापीबम थोपा तापीनी आई मरी तोलो सोयबे यादे आई नुमाइना आई मयाम की सोशल गैदरिंग दा आई पोजीशन की मतुकेदा आई तौनी हायरगा लेथोपसे यारिब्रा याद्रेसी आई मोत पीस एंड ट्रांक्विलिटी लापदा वुमेन कमीशन की साइड की मैडम की साइड की अंगम मतेंग पंगबिरगा नॉर्मल सी अंतंग हंजलेरगा अखोय मयाम से पुन्ने हिमिनरगा मसागी अखोयगी स्टेट की इसे सखीबदो अखोय मयाम न पुन्ना सकमिनरगा सेलुट तौरगा अपुन्ना सकतमनी न हाइबदो अखोयगी कंट्री से द होल वन प्रोविंस दे अखोय पुछि हाइबसिने हांगले अपन तौजरीसी Manipuri lol chawkhanaba haiduna MSF na Manipur da leiriba mahei loisang singi mahei roi aniga khusamnaduna mahei roi khusamnaduna changsilakpa khongjang mari leinana second phase agitation ngasi Bishnupur district ki manung chena leiba moirang multipurpose higher secondary school da school asigi mahei roi singa loinana MSF mayai loisangi thomi sing yauna luba sigi masam oiriba Bishnupur district committee ga apunba MSF thomi singa punna human chain semtuna kholau kya laudana school asigi mahei roi singna khongjang changsinkre school ki campus wang mada thoktuna main road ta thoktuna human chain semtuna jungtion kiba khongjang adura sarkya kiba MSF mayai loisangi organization secretary Ravikanta Khaidem khangan bana hiramasiga mari lena Manipur ki governor amadi mari lena ba lenga ki loisang amadi makok thongba officials sing da pichen kiba memorandum gi makha chatharak poina mahai roi singa khosamnaduna khongjang asi changsin bani chakhala ba laibak sing da fawba masagi marol mayek chakhatna ba honari iramda masigi isagi oiba irol ek leina Manipuri lol tamnaba ayaba pire harabasu English mayek oina chatna baromda oina board amadi council na honarak pathong kayasna maram oiraga Manipuri lol asi education sector singda chanahan gada bani haiki Hojik tamliba mahiroi sing asida koina maroi na moida koina su khangan jading basti sakhale haiba china da phawpa hojik mo koina ngangnari ba mo koina hojik tamnai ba lona si moi masagi maroni hariba maram da masida hojik technology da oro ama amagi da oro hojik mo koina aki balaitana sotha balaitana hojik tana khali koina na Manipur di isai ro da tamdaga su English medium da tamaga su Manipur da tangi laita da ba amna peaceful oidaba lebam ko oiri maram asina hojik pali balenga amadi praja miyam khudimakta MSF ki site gi MSF na sanction jariba khungjang asibu amuko han support bi dona na lebam miyam khangna punna sanction na thab okom je tham DFO Chandel Dr. N. Munal Maite amadi mahaki staff singna Manipuri da Hangkok haina khangnaba atangba makhalgi Asian Water Monitor Lizard ama asukpa chunagadaba mafam amada thadokre ngasi Mahausada Lajarunaba Thadokiba Hangkok adu Mitong Khulda Laiba Andrew Mule Koba Mui Amana Mahaki Khulda Sadan Basingna Fana Honarambadaki Kalakpani Hangkok Thadokpaga Mari Lainana Dr. N. Munal Nangasi Chingi Khulda Laiba Andrew Mayolna Jiba ama kanduna Forest Department da sinarak pasda pukning nungshiba phawi asimak miyam da Forest Department na lamlaki saw chik sing kansi haina laurak pagi mahini haina lawi Munal na makhata na Asian Water Lizard Varanus salvatorisi Manipur yauna North East ki state sing amadi South East Asia gi mafam sing da fangba atangba makhalgi jibani Asian Water Monitor Lizard asi malemda phangliba Hangkok singi manungda Komodo dragon gi mathangda khwaidagi chawba makhalamani Hangkok makhalasina pat turel amadi achotpa mafam singda hangoi tin kang amadi nga na chingba chaduna hingba maramna mahausagi khal ngak na thambada achoba thodang lori Asian Water Monitor Lizard asi Wildlife Protection Act 1972 gi matungina Schedule 1 da chanba jibani maramasina Hangkok makhalasi kanagumba na phaba natraga hatpada jahi ahum fawba jail da thamba natraga lupa lising kun ga manga dagi tadana fine tawba natraga animak tawba yai Maramasna Dr. N. Munal na Chandel gi miyam na ngasi Andrew Moyol na jiba sibu kanbiduna Forest Department da sinarak pasigum atopa khunja singna su khulda sadan basingna sa phabada amadi yumlakta sa uchek sing changlakpada makhoi bu kanbiduna manak nakpada Forest Department da sinabiu amadi asanga maramadi sa uchek singna pik thanba Chandel ohelasi haina media ki thongda apil tawki lamlaki sa asibu hatpi bagi mahutta masibu kanbiduna Forest Chinarak Pasima Yam Sabu Kungsang Amani and the Sandian Forest Ki Maikei the Gisu Andrew Mol with Tagat Sabal Winana
ꯂꯩꯕꯤꯔꯤꯕ different villagers singi praja singna Andrew Moyona ekoi jiba sibu kanbiraga sinarpa sumaina makoi makoi khunda sadan basingna pharakpa amadi yumlakta chenchil apana singba jiba singju forest sinabiu adumaina tawraga de ekoi Chandel da suksoi choidana forest department na tawjariba wildlife kanbagi khongtang sing simai pa en khanjagani aduna aina amuka nasu praja punamakta ekoi wildlife kannasi amadi yamna phajaba lamlaki sausi na pik thanba asangman pik thangba Chandel district mo hen chaibasi Chandel forest division gi maikai dagi Chandel gi praja singda maroina media gi thongda appeal tawjari Mipung Khudimang social media gi reporter oirakpasigi akaiba kya lei haina DIPR director Ngangom Uttamna phongdokre wafamasi Press Information Bureau Ministry of Information and Broadcasting Regional Office Imphal na sinduna Imphal Hotel Sangai Hall da taragama thoirak suba bartalab ki thoram da phongdokibani thoramadu art and culture youth affairs and sports amadi cyber security awareness haiba team da media workshop pangthokibani thoramadu DIPR gi director Ngangom Uttam PIB Imphal gi director Dr Ingam Pame Amjugi President Asem Bakta EZM gi Secretary General Yumnam Rupachandra na chingba saruk yaki Uttam na makhata ki bada pau ma thagat pada furup ta kari solakani miyam da kari sohangani khangdana social media da thagat pa pauga phajana nainaraga media da phong liba pau singa kedaung da manaroi social media da training su yaudana thorak liba reporter singna puthorak liba pau di accountability leite media house singna phong liba pau na soirabadi jail changgadabana accountability leina pau phonglei haibasi miyamna khangba tangai fade media house singna fangliba pau khudimak loina phongba natte pau aduna lebak irang thorakadaba furup amaga gi marakta nuaitaba thorakadaba oirabadi pau hapte haibasi so aikoi punna khangminasi hainasu makhataki mi khudingmak mobile amam paire camera loina yaure ar mi khudingmak masana reporter ne na khallaga whatever moina urubado phat kapaga phat ta thagatpa maduna mayam da kari thil phawgani ka masi leibak ta kari kairakani aduga aigi furup ta kari sokani di khanta da basi mayam ma leigre haidi social media dagi phangiba pau gi quality duga press dagi phangiba pau gi quality siga ani je kyam khena ge je si awareness pi da bayadre social media da masagi training su yaudaba masana pamjarubagi mobile ma pairaga magi podcast ma hangaga pangthada thagatpaduga news channel amana to magi tongan ba tawam thokpa formalities protocol mayam ma illaga phonga ibaduga ani sigi khena baje koi praja da khangan da bayadre tv channel amagi di aran ba paw ma phong matam da leba wa tho erakpa matam da jail changba yadoini accountable erakadoi aduna sumaina akoi kayamu gamna accurate oige accountable oige kayam transparent oige akoina kamaina pause semaga kamaina wari ji mayam da thamakke haibase khanghal laga akoina moida kai tare public ta sigi ani gi difference khanghal laga akoi gi press se sigi credibility se nga aga thamaga miyam gi seba to mina gi ji hauzi pawgi marathana tema brem tang nominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matungna mayambam khana taram nokchari makhata pau pisari Kakching Khunau High School da headmaster oina puramba oza khumukcham baiga chandrabu atopa school amada transfer tawkibabu yaningdaba phongdoktuna Kakching Khunau High School gi mahiroi singna school gate solon sinduna school matam fawo mahiroi singna mahi tamdana changchilakpa khongjang ngasi ga numinini sukhibaga loinena ngasi su school adugi mahiroi sing headmaster transfer order kaktruba fawo mahi tamdana khongjang changsingani khongjang aduda sarugya kibi school aduda class 10 tamlibi Anjali kobi mahiroi amana Kakching Khunau High School asi class 1 dagina 10 fawo da punna mahiroi chamri ga humfu student muk leiri
School asida leiramba headmaster amabu atopa school amada transfer tawkhraga lakadaba English ngani kunga taruki February thada thabaktagi potharagadaba oza amabu school asida headmaster oinaba tharakpasi school asigi mahiroi singna yaba ngamloi school asigi watliba oza sing lenga na tharakpagi mohota headmaster oina transfer tawduna leire school asibu kari da soiki gadagi haiduna school asibu phagatnaba chahi kayama waduna laklaba matungda school asida headmaster oina leibasu kuidriba oza amabu hekta transfer tawbasi yaningde transfer order kakchuba fawba khongjang hankiroi haiki class loin thong lole office thong lole ma transfer join taw lakbada ma changhal loi haibe khoi gate su lol la wi leisine ba loin lon ngani aduga sarkar na oja wat pa singdudi yingsinbi ge di haidraga headmaster oina leiribo adu transfer tharaga pisin chakadorba madu si tharak paisidi yajining deba kahini khoi khunji ge oina oja tare ni paneba permanent oina leirise primary ga punjillaga aduga graduate oja mari yamagane yawrise atop oja su mayam thabiro hoi laambas yawi laamba ise numit ni humni de hena leiramba oja yawde moi lamla pe moi atop chakhiba adum mayam oja gi awa bus mayam thingi oja mayam jina koi sarjina head ore leiraga khungi oja moi tare di panji ge moina yam wan hodarakpane ba sumain sigi thaksu yawjare aduga sar head se mu transfer thare khole gai tobusidi khoisu yam tawjidi Jiribamdagi Imphal tamna Imphal Jiribam lambida tongan tongan ba nongmada changdraba yadraba potlam sing puba data gari singna ngarang numidang none da khamduna leiringai da sakhangdaba mioi khara laglaga gari singi mingshel thugairamba loinana tata driver singdagi su paisa munkhre haire tata gari sing aduna Imphal tamna tholaknaba none da khamduna scort lakpa ngaiduna leiringai da sakhangdaba singna tata gari taragi mathakta gari gi mingshel thugaibaga loinana driver singdagi paisa munkhibani haire Siberia dagi pairaktuna Manipur gi Tamenglong district chaktaraba Amur Falcon Tamenglong district thadukuna Africa tamna paiba hokre thasigi tang taraga mathoida Tamenglong Forest Division amadi Wildlife Institute of India Dehradun ga khupsumnaduna Amur Falcon ahum labama amom ani apang ahu alang haina mingthonduna satellite transmitter tech tawraga Tamenglong district ki Chuilon village dagi thadokhibani apang amadi alang haina mingthonba Amur Falcon na ngarang Bangladesh yongna paikre Amur Falcon ani Bangladesh yongna paikre haiba Wildlife Institute of India amadi Forest Department satellite transmitter track tawbada khanglakpani hairi ningsing bayai handak chahi gi oina Siberia dagi pairakpa Amur Falcon chahi sigi October gi tang tareta Tamenglong district ta chaktarakibani Tamenglong district thadok Central India fauraga Arabian Sea mathak lan na pairaga South Africa da mo chaktarugani Little Flower School Imphal ki Superior Madi Headmistress Oiramba Mother Provincial Sister Mabel Gothorpe FMA Okpagi Thoram Pass Pupils Association PPA Little Flower School Imphal Sindarangasi School Asda Pangthokre PPA LFS Imphal gi Maiketigi Mother Provincial Sister Mabel Gothorpe ki mafamda achamba khudol tamdunai kai khumnabu utkiba thoramadada Mother Provincial Sister Mabel Gothorpe na School Asda ngasi amu hana lakba madi mahangna School Asda leiramba matamda oza oiduna leiramba kayama ngasi sulengdana adumak leiramba sinungaiba fawi matam pumnamakta School asigi oza mahiroi amadi mahaka naknaba mari adumak lei haibasi fawi haiki tharamadun LFS Imphal ki Superior Rosemary Adafor School asigi Headmistress Sister Mercy Gangmai School asigi oza PPA gi thongmi amadi School asida tamlamba pass pupil singna sarukya ki bagaloinana School asigi pass pupil singna School asina makhoibu ngasi mi amam oinaba sembada lawrakiba thodang singbuna hongnana ningsingduna singthaki Indian Red Cross Society Manipur State Branch Sindana Society Sigi MG Avenue da Labor Office ki Training Hall da First Aid ki matang da numit nipani chatharakpa Senior Professional Singi Training on First Aid Loshinkre Tharamada da Indian Red Cross Society Manipur State Branch ki Chairman Narendra Ningomba Vice Chairman Dr. Laishram Manglem General Secretary Navachandra Athopamna Athoiba Mithunglenoina Sarukyaki Tharamada da Training Program adu da Sarukyaki Basanapati Kakching Bisnupur Imphal East amadi Imphal West District ki mioi mari khangatuna sarukyaki ba senior professional participants sing da participation certificate sing yen thoki loinana trainer sing da kudol popidune kai khunna bas utki
थासिगी तांग मापंदा ऑल मैते पांगल स्कूल बैंड एसोसिएशन सिंधुना पांगथोकिबा अहानबा थौबाल डिस्ट्रिक्ट मैते मे कंपटीशन दा मकोक मथंग ताराबा सिंगी रिजल्ट एग्जाम कंट्रोलर बीएम तास खान लाउथोखरे कैटेगरी अनि थोंगना पांगथोकिबा कंपटीशन अदुदा कंसोलेशन प्राइज ओइनसु माहेरोय मंगा खनकी हेरी ईस्टर्न क्लब Development Organization ECDO Yairipok Imphal East District की Vice President की थौपुरंबा लोइनना Imphal East District की United Club Organization IEDU CO Imphal East District की सु Executive Member ओइरंबा सरुंबम जोय यारिपोक उचोल अवांग लेकाई द लेबना इखंग हौदना लेखिदबदा ECDO अमदी IEDU CO Imphal East District की member सिंगना मिनिट अनि तुमिना लेप्तुना अवाबा फोंदोक्रे हौजिलसिलकपदा मरुइबा पाव अमखना पिसरी इंडो म्यांमार ngam lambi national highway oina lauthokлагani national highway 37 english ngani kunga kunga taruk ki manungda loisinaba pandam thamli haina road transport and highways ki union minister of state Ajay Tamtan haikre amadi school van driver sing da sel gi demand torokpabu yaning daba phongdoktuna driver sing na sintha leptuna pak sana khongjang changsikre Hosifaukin na di ICB na sandok jari pa pao matang asilushin jari, piring tabi di ba pong namapom ka na kurog jari.